Leikhidrabi Loinabigi Mingda Upal Chara kaya Thakhre Kakching Sigi Hanagi MLA Oramba Yenkhom Surchandra retired IAS na Mahaki Loinabi Leikhidrabi Dr. KH Sorojini retired Director Arts and Culture gi Mingda Leikhidrabi Sigi Mapok Numika Mari Lenana Kakching Garden gi Chingol the Upal Chara kaya Thakhre Sokchalagliba environment asibu kananabagi wakalonda mangda thamduna pangthokiba ningsing upal thaba aduga mari leinana Yenkhom Surchandrana phongdokibada Leikhidrabi Mahaki Loinabi asi Manipur gi Art and Culture Department gi Director oirambada natana historian amadi writer su oirambani ngasi asi Mahaki Leikhidrabi Loinabi asi gi mapok numit ni mahakna pamjarambagi mahak pu ningsingba oina Mahaki mapok numit asida ningsing upal thaba asi hawdokpani Matung tarakpa chahi sing dasu lamdamasagi environment sokshilakliba asigi yengduna tongan mafam sing amadi kudung chagada mafam sing su yengduna upal sing thabagi thabak chathagani hainasu phongdoraki ngasi thakiba upal sing adugi manungda leihau u thambal haikha haibung haibi nachingba upal chamarom thaki thariba upal sing adu hinghanana ba mahaki maikidigi angamba thodang pumnamak logani haiba wafam su phongdolaki Art and Culture के डायरेक्टर ओबिरम्बी historian सोबा writer सोबा मागी मपोंग मिनी मागी मपोंग नुमित निक्सिंग बोइना इना ngasi उ थाबगी थोरममा हुडोकनी उ जी चाहि खुनिंग माइ मपोंग दे याखै चामा खै थानी ngasi जी ai maru mapang लोइनना खोगी लेहाव उ थंबाल हाइबी असिन चंबा हाइखा मैम मै ngasi उ Yang sama porponi ngasi adu ina parisi lehauni ana masi mayam si mabu nixing boina masung nature ge khoi gi yokhat poina khoi Kakching garden da sai khuningi u yang sama thabagi thorma hodopani matung tarpata topa jaga yenga pham diso khoi sumba maru oiba mamin yamba tungda kana gadaba du u sing yenga khoi thabagi thorm je mathang pangthop